ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇꯁꯨ ꯑꯞꯗꯦꯠ ꯇꯧꯖꯒꯦ. ꯑꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯑꯞꯗꯦꯠ ꯇꯧꯗꯣꯔꯤ, ꯍꯥꯏꯗꯤ 10 ꯂꯣꯏꯅꯈꯤꯕꯒꯤꯀꯣ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯑꯗꯨ ꯀꯩꯅꯣ ꯑꯌꯥꯝꯕ ꯀꯩꯅꯣꯁꯤ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦꯕ. ꯃꯥꯒꯤ ꯐꯣꯝ ꯂꯣꯏꯅ ꯊꯥꯔꯦꯕ. ꯃꯇꯝꯁꯦ ꯍꯦꯟꯗ꯭ꯔꯤꯉꯩꯗ ꯐꯣꯝꯁꯤꯡꯁꯦ ꯂꯣꯏꯅ ꯊꯥꯖꯤꯟꯕꯤꯌꯨ. ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯃꯌꯥꯝ ꯍꯥꯔꯕꯥꯔꯠꯀꯤꯅꯤꯀꯣ, ꯍꯥꯔꯕꯥꯔꯠ ꯁ꯭ꯀꯨꯜꯒꯤ ꯆꯉꯥꯡꯉꯩ ꯏꯌꯥꯔꯄꯣꯔꯠ ꯔꯣꯗ ꯏꯝꯐꯥꯜ ꯀ꯭ꯂꯥꯁ 11ꯒꯤ ꯍꯧꯖꯤꯛ 10ꯒꯤ ꯍꯩꯗꯣꯛꯈ꯭ꯔꯦꯀꯣ ꯉꯔꯥꯡ. ꯑꯗꯨꯒ 11ꯒꯤ ꯑꯦꯗꯃꯤꯁꯟ ꯅꯣꯇꯤꯁ ꯂꯥꯛꯑꯦ ꯃꯌꯥꯝ. ꯁꯤꯒꯤ ꯑꯦꯗꯃꯤꯁꯟ ꯅꯣꯇꯤꯁꯁꯦ ꯇꯥꯡ ꯀꯌꯥꯗꯒꯤ ꯀꯌꯥꯐꯥꯎ ꯊꯥꯖꯤꯟꯕꯒꯤꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯖꯒꯦ ꯃꯌꯥꯝ. ꯁꯤꯒꯤ ꯃꯥꯒꯤ ꯀ꯭ꯂꯥꯁ 11ꯒꯤꯁꯦ ꯃꯥꯒꯤ ꯂꯥꯁ ꯗꯦꯠ ꯑꯣꯐ ꯐꯣꯔꯝ ꯁꯕꯃꯤꯁꯟꯁꯦ 21 ꯃꯦꯗꯒꯤ ꯍꯧꯔꯒ 21 ꯃꯦꯗꯀꯣ, ꯑꯗꯨꯒ ꯃꯦꯒꯤ ꯇꯥꯡ 12 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯊꯥꯖꯤꯜꯂꯣ ꯍꯥꯏꯕ. ꯀꯨꯏꯗ꯭ꯔꯦꯅ 12ꯗꯤ ꯌꯦꯡꯉꯣ ꯃꯌꯥꯝ, ꯍꯌꯦꯡ ꯁꯤꯇ ꯉꯥꯏꯔꯦ. ꯐꯣꯝꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯖꯤꯟꯕꯤꯔꯣ. ꯑꯗꯨꯒ ꯗꯦꯠ ꯑꯣꯐ ꯔꯥꯏꯇꯟ ꯇꯦꯁꯀꯤ ꯃꯣꯏꯒꯤ ꯀꯩꯅꯣꯅ ꯃꯦꯒꯤ ꯇꯥꯡ 22ꯗ ꯇꯧꯒꯗꯕ ꯄꯨꯡ 8:30 ꯇꯥꯕ ꯃꯇꯝꯗꯀꯣ. ꯑꯗꯨꯅ ꯐꯣꯝꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯥꯖꯤꯟꯕꯤꯌꯨ. ꯁ꯭ꯀꯨꯜ ꯋꯤꯜ ꯕꯤ ꯔꯤꯃꯦꯟ ꯑꯣꯄꯦꯟ ꯑꯣꯟ ꯁꯟꯗꯦ. ꯁꯟꯗꯦꯁꯨ ꯍꯥꯡꯒꯅꯤ ꯍꯥꯏꯌꯦ ꯃꯌꯥꯝ. ꯑꯗꯨꯅ 19 ꯃꯦ from 9:30 AM to 3 PM. ꯃꯌꯥꯝ ꯁꯤ ꯍꯥꯏꯁꯦ ꯃꯣꯏ ꯁ꯭ꯀꯨꯜꯁꯦ ꯁꯟꯗꯦ ꯑꯣꯏꯔꯁꯨ ꯍꯥꯡꯒꯅꯤ. ꯐꯣꯝꯒꯨꯝꯕ ꯂꯧꯕ ꯊꯥꯖꯤꯟꯕ ꯈꯣꯠꯄꯗ ꯑꯗꯨꯝ ꯊꯥꯖꯤꯟꯕꯤꯌꯨ. ꯉꯁꯤ ꯑꯣꯏꯔꯁꯨ ꯊꯥꯖꯤꯟꯕ ꯑꯗꯨꯝ ꯌꯥꯅꯤ ꯃꯌꯥꯝ ꯀꯣ. ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯕꯤꯌꯨ. ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯍꯦꯟꯕ ꯈꯪꯅꯤꯡꯉꯒꯁꯨ ꯃꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯆꯪꯉꯒ, ꯍꯥꯏꯗꯤ harvardschoool.org ꯗ ꯆꯪꯉꯀꯥꯟꯗ ꯃꯔꯨꯑꯣꯏꯕꯁꯤꯡꯗꯣ ꯈꯪꯕꯤꯌꯨ. ꯑꯗꯨꯒ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟ ꯕꯣꯛꯁ ꯂꯩꯔꯛꯑꯣ. ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯇꯦꯡ ꯇꯧꯖꯒꯦꯀꯣ, ꯑꯩ ꯈꯪꯕ ꯂꯩꯔꯒꯗꯤ. ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯁꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯒꯥꯏ. ꯕꯥꯏ ꯕꯥꯏ.